South America continent gi thawg resource marang kaina panglaba Venezuela hairiba country asida matam kuina dagi laibak manunggi oiba sarang naba kaya ama lakliba asigi manung channa handakta inau nauna anauba storm ama jaurakle haina akhang ahi kaya amana chingnaba phongdokli masi ataigi nate Venezuela hairiba country asigi president Nicolas Maduro amadi masigi opponents kangbu anigi marakta sayet naba tension kaya ama sahi lisang sitna matam kuina dagi lakli nakala maromda Venezuela amadi America laibak ani sigi marakta matam kaya gi mamang dagi yangthina ba tension lainaba su leiri hiram asigi matangda hauzik amuk expert singna phongdok libana Venezuela gi president Nicolas Maduro amadi America gi president Donald Trump makhoi ani si matam kuina dagi yanade makhoi ani si muknaba yangthina ba tawnaraga lakli makhoi ani asigi muknaba asigi chang asi handak marak asi yamna ka helak haibadu oiri masigi matung darakpada expert singna chingnariba asina US ki president na Venezuela gi hojik leiriba Nicolas Maduro gi lengak asibu singthaba pami maram asina US ki president gi lalongda Venezuela gi hojik leiriba Nicolas Maduro gi government asibu military coup ama chatharaga lauthoknabagi damakta plan ama kanna chatharibra haibasigi singnaba asini masigi oiriba situation asida America na Venezuela da attack tawbagi oithokpa asi shauna lei natragana America gi government asigi matiang lawraga hojik leiriba Nicolas Maduro gi lengak asi singthunabagi damakta arwanba military coup ama chathanabagi damakta lalong ama chauna leirabra haibasigi singnaba sigi matangda ngasigi video sida khangminasi karigumba Venezuela da military coup ama chatharakpa taragadi masigi matung tarakpada kari kari oirakpa yabano haibadusu yengminasi hojik ekhoina khangba asi Venezuela gi president Maduro asi mahaki sakti dagi US ki president Trump gi administration na by force tawraga lauthoknabagi damakta yamna kanna hotnari thawai yauri haiba asigi proof and evidence asi handak khara asida mayak singna utkhrabani masina hainingliba adudi US na hojik Venezuela gi leiriba government asibu ahongba puraknabagi damakta military secret attack natragana military coup ama sathanabagi damakta thaurang tawraga lei haibasi mayak singba helakli masi tasengna hairagadi president Trump gi plan asi anouba nate masi mamang thakda leramba US gi tongan ba president singna Venezuela da ahongba lengak ama puraknaba natragana military coup ama chathanaba arwanba lalong kaya ama sahi kaya dagi hotnaraga lakhibani masiga iroinana handakta president Trump na power da amuk halakpada Venezuela gi president Maduro amadi Trump ani gi marakta hen mari asi fattaba yengthinaba asi helakhibani maram asina US gi president Trump gi administration gi thorang asi achamba natte masi yamna serious oiba matang amada laklabani maram aduna US ki president Trump na Venezuela da thamliba mieng asina achauba lanjau ama lakpi yabagi oithokpa lambi asida president Trump na mahaki mapangal asi utnabagi damakta handakta Venezuela manak nakna masing yamlaba US military force mayam ama thajin khiba leikhrabani masigi manung channa US Navy warship haibadi military gi achauba ship nipan masing yamlaba fighter plane kaya ama puriba achauba ship aircraft carrier ama nuclear submarine ama Puerto Rico da base tauba F-35 warplane sing amadi masing yamlaba America gi lanmi lising tara henba asini matawasum tauna US ki masigi khongthang asina maram oiraga Venezuela manak nakna achauba lanjau ama lakadra haina matam khara gi mamang dagi hojik phauba alert oinaraga lakhibani nakala maromda US ki president Trump na Venezuela da tawriba order sigi matangda US ki military gi manungda sayetnaba disagreement kaya amasu leiri masigi khudum haibabu Venezuela gi botta president Trump gi order da attack tawnabagi damakta in charge oina thaupu khiba Navy officer Admiral Albil Holsi hairiba misak asina handakta khanghodana October gi mayai chalakpa dwaida retire tawba leikhi Navy officer asina khanghodana retire tawbagi khongthang amada lakpa asi president Trump na Venezuela da attack tawnabagi damakta command tawkhiba adu officer asina yadabadagi pamdabadagi masi tawkhibani haina America gi miyamna thajanari madu oidunasu US ki military na Venezuela gi boat singda attack chathaki attack aduna maram oiraga maralajatraba Venezuela gi mioi yankai tarat ki punsi asimangki
ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁꯠ ꯑꯃ ꯇꯧꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯔꯗꯔꯒꯤ ꯃꯈꯥꯗ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯕꯣꯠꯁ ꯈꯔꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯩꯈꯤ, ꯃꯗꯨ ꯋꯦꯄꯟꯁ ꯅꯠꯇ꯭ꯔꯒꯅ ꯕꯣꯝ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯒ ꯃꯤꯂꯤꯇꯔꯤꯒꯤ ꯑꯦꯇꯦꯛ ꯀꯥꯏꯅꯦꯇꯤꯛ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯀꯃꯥꯟ ꯃꯈꯥꯗ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯚꯦꯅꯦꯖꯨꯂꯥꯒꯤ ꯕꯣꯠꯁ ꯑꯗꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯔꯥꯟ ꯁꯤꯔꯤ, ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯕꯣꯠ ꯑꯗꯨ TDA ꯇ꯭ꯔꯦꯟ ꯗꯦ ꯑꯔꯨꯒꯥ ꯍꯥꯏꯔꯤꯕ ꯃꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯒ ꯆꯥꯎꯅ ꯃꯔꯤ ꯂꯩꯅꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ, ꯗ꯭ꯔꯒꯁ ꯑꯃꯗꯤ ꯇꯦꯔꯣꯔꯤꯖꯝꯗ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯒ꯭ꯔꯨꯞ ꯑꯗꯨ ꯇꯣꯡꯕ ꯕꯣꯠꯁꯤꯡꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯃꯈꯥ ꯇꯥꯕꯗ ꯍꯥꯏꯔꯤꯕ ꯃꯗꯨꯒꯤ ꯒ꯭ꯔꯨꯞ ꯑꯗꯨ ꯚꯦꯅꯦꯖꯨꯂꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯊꯝꯕ ꯒ꯭ꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯃꯗꯤ ꯃꯁꯤꯒꯤ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯑꯃꯦꯔꯤꯀꯥ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯔꯗꯔꯒꯤ, ꯗ꯭ꯔꯒ ꯗꯤꯂꯤꯡꯒꯤ, ꯍ꯭ꯌꯨꯃꯦꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯑꯃꯗꯤ ꯚꯥꯏꯑꯣꯂꯦꯟꯁ ꯀꯌꯥ ꯑꯃꯗ ꯊꯕꯛ ꯆꯥꯎꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯒ꯭ꯔꯨꯞꯁꯤꯡꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯆꯥꯎꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯄꯜꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯄ꯭ꯔꯨꯐ ꯑꯃꯗꯤ ꯏꯕꯤꯗꯦꯟꯁ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯑꯃꯗꯤ ꯂꯥꯟꯕꯅꯣ ꯍꯥꯏꯕꯁꯤꯗꯤ ꯆꯃꯝꯅꯕ ꯐꯥꯎꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯃꯤꯠꯌꯦꯡꯗ ꯚꯦꯅꯦꯖꯨꯂꯥꯅ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯔꯤꯕ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ, ꯃꯁꯤꯗ ꯁꯤꯔꯤꯌꯁ ꯂꯧꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ CIA ꯑꯦꯖꯦꯟꯠ, ꯑꯃꯦꯔꯤꯀꯥꯒꯤ ꯁꯤꯀ꯭ꯔꯦꯠ ꯁ꯭ꯄꯥꯏ ꯑꯦꯖꯦꯟꯁꯤ ꯑꯃꯗꯁꯨ ꯑꯣꯔꯗꯔ ꯇꯧꯗꯨꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯗ ꯇꯥꯔꯒꯦꯠ ꯇꯧꯅꯕꯁꯨ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯨꯑꯦꯁꯀꯤ ꯃꯤꯂꯤꯇꯔꯤ ꯀꯌꯥ ꯑꯃ, ꯃꯁꯤꯡ ꯌꯥꯝꯂꯕ ꯋꯥꯔꯁꯤꯞ ꯀꯌꯥ ꯑꯃ ꯚꯦꯅꯦꯖꯨꯂꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯊꯥꯖꯤꯟꯈꯤꯕ ꯑꯁꯤꯗ ꯚꯦꯅꯦꯖꯨꯂꯥꯗ ꯁꯤꯀ꯭ꯔꯦꯠ ꯑꯦꯇꯦꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯄꯋꯥꯔ ꯄꯥꯏꯔꯤꯕ ꯃꯗꯨꯔꯣ ꯑꯁꯤ ꯁꯛꯇꯤꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯔꯣꯟꯕ ꯃꯤꯂꯤꯇꯔꯤ ꯀꯨ ꯑꯃ ꯆꯠꯊꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯅꯧꯕ ꯑꯍꯣꯡꯕ ꯈꯣꯡꯊꯥꯡ ꯑꯃ ꯂꯥꯛꯅꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯍꯟꯅꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝꯅ ꯎꯔꯛꯄ ꯑꯁꯤꯅꯤ꯫ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯈꯣꯡꯊꯥꯡ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ꯫ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯂꯩꯔꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯅ ꯕꯥꯏ ꯐꯣꯔꯁ ꯇꯧꯔꯒ ꯅꯝꯐꯨꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯕꯨ ꯃꯐꯝꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯚꯦꯅꯦꯖꯨꯂꯥꯗ ꯑꯍꯣꯡꯕ ꯑꯅꯧꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯂꯝꯕꯤ ꯑꯃꯗ ꯂꯥꯛꯂꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯁꯤ ꯆꯥꯎꯅ ꯂꯩꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡꯗ ꯌꯨꯑꯦꯁꯀꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯑꯁꯤꯕꯨ ꯐꯥꯕ ꯉꯝꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯄ ꯉꯝꯕ ꯃꯤꯁꯛ ꯑꯗꯨ ꯔꯤꯋꯥꯔꯗ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯨ ꯂꯩꯈꯤ, ꯃꯗꯨ ꯑꯍꯥꯟꯕꯗ $25 ꯃꯤꯂꯤꯌꯟꯗꯒꯤꯅ $50 ꯃꯤꯂꯤꯌꯟ ꯐꯥꯎꯕ ꯔꯤꯋꯥꯔꯗ ꯑꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯍꯦꯟꯒꯠꯂꯛꯈꯤꯕ ꯂꯩꯈꯤ꯫ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯔꯣꯟꯕ ꯅꯠꯇꯦ, ꯃꯁꯤ ꯑꯐꯣꯡꯕꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯃꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯤꯗꯔ ꯑꯃꯕꯨ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄ ꯑꯣꯐꯔ ꯑꯃꯅꯤ꯫ ꯑꯦꯁꯣꯁꯤꯌꯦꯇꯦꯗ ꯄ꯭ꯔꯦꯁ APꯒꯤ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ 2024ꯗ ꯌꯨꯑꯦꯁꯀꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯖꯦꯟꯠ ꯑꯃꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯒꯤ ꯄꯔꯁꯣꯅꯦꯜ ꯄꯥꯏꯂꯣꯠ ꯑꯣꯏꯔꯤꯕ ꯖꯦꯅꯔꯦꯜ ꯕꯤꯠꯅꯔ ꯚꯦꯅꯦꯒꯥꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯗꯒꯤ ꯕꯤꯇ꯭ꯔꯦ ꯇꯧꯅꯕ ꯍꯥꯏꯅ ꯀꯟꯚꯤꯟꯁ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯑꯦꯁꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯕꯨ ꯐꯥꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯒꯤ ꯂꯥꯂꯣꯡ ꯑꯃꯗ ꯍꯥꯏꯔꯤꯕ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯒꯤ ꯄꯔꯁꯣꯅꯦꯜ ꯄꯥꯏꯂꯣꯠ ꯖꯦꯅꯔꯦꯜ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯑꯁꯤ ꯄꯨꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯁꯤꯀ꯭ꯔꯦꯠꯂꯤ ꯑꯣꯏꯅ ꯄꯥꯏꯔꯛꯄ ꯉꯝꯕ ꯇꯥꯔꯒꯗꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯑꯃꯗꯤ ꯂꯛꯖꯔꯤꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯈꯨꯗꯣꯜ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯑꯣꯐꯔ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯐꯦꯜ ꯑꯣꯏꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯐꯦꯜ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯌꯨꯑꯦꯁꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯕꯨ ꯐꯥꯕ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯣꯠꯅꯈꯤ ꯍꯥꯏꯕꯗꯨꯁꯨ ꯎꯠꯈꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯗ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯑꯁꯤꯕꯨ ꯂꯣꯟꯅ ꯊꯨꯞꯅ ꯐꯥꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯀ꯭ꯔꯦꯠꯂꯤ ꯑꯣꯏꯅ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯏꯐꯣꯡ ꯐꯣꯡꯅ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯗꯥꯏꯔꯦꯛꯂꯤ ꯑꯃꯗꯤ ꯑꯣꯄꯟꯂꯤ ꯑꯣꯏꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯑꯁꯤꯅꯤ꯫ ꯑꯃꯔꯣꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯒꯤ ꯕꯣꯠ ꯑꯦꯇꯦꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯦꯅꯦꯖꯨꯂꯥꯒꯤ ꯐꯤꯁꯤꯡ ꯇꯥꯎꯟ ꯑꯃ ꯑꯣꯏꯔꯤꯕ ꯁꯥꯟ ꯖꯨꯋꯥꯟ ꯗꯦ ꯎꯅꯥꯔꯦ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯃꯐꯝ ꯑꯁꯤꯗ
nga pharaga leijaba micham singaduda sathina saithing piba oina makhoi gi thawai adu mangkhi adum oina mak President Trump gi masigumlaba yamne aggressive oiba action asina maram oiraga pamdabadagi yaningdabadagi US gi government gi official kaya amana strongly oina condemn tawkhi masigi khudam oina panba taragadi Kentucky dagi Republican Rand Paul amadi Vermont dagi Independent Bernie Sanders hairiba senators ani asina War Powers Resolution kauba law ama introduce tawkhi senators ani asina introduce tawriba law asina palliba adudi President Trump na Venezuela gi vote ta military gi attack tawriba asi illegal oi haibani masigi maram adudi President Trump na Congress gi ayaba amata yaudana forcefully oina mahakna military sibu sijenaraga Venezuela gi board ta attack tawbani masina maram oiraga masi illegal oi haibani amuksu President Trump na Venezuela gi board adubu narco terrorist ki thabak tawi haiba taragasu masigi oiba proof amadi evidence amata laite hairi panme yaba amana Senator Rand Paul na TV gi interview amada phongdokhiba wafam amada US ki government na Venezuela gi board ta attack tawduna samjaraba miyoi kaya ama hatkibagi thawong adugi matangda proof amata piba laikhida hairi mahakna makhata na explain tawkhibada government na hariba misaksing adu drug dealer singni haina claim tawba taragasu makhoi maming matha amata piba ngamkhidei madugi oiba proof amadi evidence amata utpa ngamkhide haina maral sikhi masina maram oiraga Senator Paul na phongdokhibada President Trump gi attack aduna maram oiraga mihat thin hatopikhraba thodok adu trial natragana legal process amata yaudana pangthokhiba extrajudicial killing amani haina pankhi mataw asum tawna President Trump gi khongthang amadi mahakki thabak thawong sing asina maram oiraga Latin America gi laibak sing asida henna khoirang phuisau hanba pokhalli masigi hiram asida Venezuela gi President Nicolas Maduro na asumna phongdokhibada US gi military gi attack asi taseng haiba taragadi terrible crimes amani US ki President Trump na pamba asi atei kari sunate mahakpu power dagi lokthokpa sini haina maral sikhi amaromda Colombia gi President Gustavo Petro nasu President Trump gi action asi gi matangda strongly oina condemn tawkhi masibu acts of tyranny haina yaningdaba phongdokhi Colombia gi President na phongdokhibada US ki military na Venezuela gi boats ta missile kapsillaga attack tawbagi mahutta karigumba makhoina singnaba taragadi boat adu yauriba misak singadu pharaga amadi maral gi matungina serak piba asi tawdabagi mahutta kari maramgi damakta maral laitraba singasibu atamna attack tawribano haina condemn tawkhibani Brazil gi President Lula da Silva nasu hiramasi gi matangda phongdokhibada asyengba lanpham ama laitrabasu US na aranba mawongda mi kaya ama hatuna criminal gi oiba thabak thawong sing sathari haina condemn tawkhi hojik amuk lakchiningba wafamdi karigumba Venezuela da US ki matengdagi military coup ama sathaba taragadi masigi matung tarakpada kari oirakpa yabano haibadusu khanaminasi masida military coup ama sathabadagi Nicolas Maduro gi lengak asi kairaba mahaksu maphamdagi taraba adu oiba taragadi leibak asigi government da achauba ahongba ama lakpadagi leibak adugi army aduna sakti khudimang asi paisin khigani aduga masigi matung tarakpada US ka friendly oiba misak amabu leibak adugi anoba leader ama oina khalakpa yai masigi ahongba asi leibak aduda military gi rule asi matam khara leiramlaga army na support toba civilian government ama US ki matengdagi leirakpa yabagi oithokpa sini masina tragasu Nicolas Maduro gi opponent singda US ki matengdagi chauna khudong chaba amasu piri aduga masina maram oiraga saitheng oina leibak aduda anoba violence amadi sarangnaba kaya amasu lakpa yai masida tungan ba Venezuela gi praja singna Nicolas Maduro bu support toba kangbu ama thorakani amadi masibu pamdaba Nicolas Maduro bu maphamdagi lokthokhtuna leibak asida anoba ahongba lengak ama purakpa pamba Venezuela gi praja kangbu amaga tholakpa yai ku asina maram oiraga leibak asida achauba wathu lanthok ama laktuna praja singi marakta mot khenabadagi chauna civil war ama lakpa yabagi oithokpasu leitaba nate karigumba civil war ama lakpa taragadi leibak adugi praja sing misi mina thokadoribani masigi saithengna leibak asibu thadoklaga chenkhibasu yai masigi matung tarakpada oirakpa yaba singaduna karigumba US ki matengdagi Venezuela da military coup ama chatharakpa matamda
US pu yadaba leibaksing Russia, China, Cuba gumba leibak asina President Nicolas Maduro asibu support toduna mahakki backing da leplaga makhoisu Venezuela gi issue asida khut thinjilakpa yai masina maram oiduna nakal ani gi marakta henna muknarakpadagi situation asi henna sathirakpa haibadu oigedoribani masidagi global political conflict haibadu thokadoribani masigi mahina Venezuela leibak asigi senthumgi fibam asi hanadagi henna soksinba collapse taba haibadu oigedoribani leibak asigi maru oiba source of income gi horaktham oiriba oil production da sauna ayat apan nasi lakani adubu masigi saitheng asidi lairaba misam praja khaktana masigi awaba singasi mayoknaba tabani masida food medicine fuel amadi tungan ba poverty da saitheng kaya ama nangbadagi praja singasi awaba mayoknagani masidagi amuk leibak asigi oirakliba sarangnaba masigi marak asida violence amadi sara henbadagi leibak adugi praja ayamba leibak adubu nanthoptuna senaba honarakani masigi mahina amuk yumthangnaba leibak Brazil Colombia gumba leibak asida Venezuela dagi lakpa miyoi singasina maram oiraga achauba refugee gi crisis ama lakadoribani masigi thawong asi haukiba sahi khara asida hanasu thokhrabani adum moinamak Venezuela da military coup ama chathaduna miyamna pamnadraba leader Nicolas Maduro asibu power dagi lauthokhiba taragasu masimakna hekta leibak asida freedom phangani leibak asida democracy amuk hanjalakani haibagi wafam masisu taraiba natte masida leibak adugi praja miyamna khalamba wakhal adugi ona tainabada leibak sigi military na matam kuina sakti asi paisinduna thamlaga leibak praja miyamgi hak khudimak asi khongaunaba amadi makoigi freedom singasi namsillaga thamba yabagi oithokpa asisu leitaba natte masi natragasu leibak asigi military na matam khara sakti pairamlaga tha kharagi matungda natragana sahi kharagi matungda politician gi oiba tang tadaba asi leiramlaba matungda anauba election asi pangthoktuna leibak asi anauba maiwal amada laknabagi lambida purakpasu yai adubu masi khudimak oidunasu Venezuela gi conflict Venezuela gi issue asi yamna haisingna peacefully oina handle tawba ngamlabadi Venezuela asi matam kuina praja singi asa mangruba adu amuk nauhauna semgatuna leibak asi prithvi gi leiriba leibak singa changmanana chaukhatpa anauba santi leiba tangdu leitaba lamdam ama leibak ama oirakpa yabagi lambi su leitaba nate